Laan Asigi Chap Chaba Waroishin ama Puraktringei Da Khul Ngakpa Phaba Yaroi, combing operation CHATHABA Yaroi HAINA, KHUNAI KANBA MEIRA PAIBI APUNBA loop, KHUKAMPAL 2, KAKCHING na PHONGDORAKLI, KAKCHING district ki suknu Asigi manung channa, Wangjing Khunau da leiba loop Asigi head office ta pangthokpa mifam amaga mari leinana, loop Asigi thau puba singna wafam asi phongdorakhibani, mifam aduda loop Asigi president Salam Chaubi, vice president Moirangthem Bokulei, Secretary R.K. Lakshmi, Treasurer Ilangbam Padama amadi atay thawmi singsu saruk yaki. Mifam aduga mari lainana loop Asigi President Salam Chaubi na hai. Union Home Minister Amit Sahana tha Asigi Nipandagi lamdam asida free movement yahalagani haina lauthokhiba adu taramna oi. Irang asina maram oiraga More amasung Churachandpur yauna tongan ba mafam kayadagi lanjennarakhiba singna chahi ani faraklaba fawba masa masagi mayumda hanjinba ngamdana leirakliba asi hanjil hannaba khongthangsing paikhatpiyu nakal amaromda maitai khul ngakpa singna lamdam asiga loinana masagi mafurup kannaba honaduna lakhibani maram aduna khul ngakpa sing asi phaba yaroi irang asigi chap chaba waroishin ama Puraktringei Da maitegi khul singda combing operation tawbasu yaroi state force singnasu masilgi marakta nungai naroidaba thabak sing makhatana tawbiganu lamdam asigi mama oibi singna taliba demand sing asigi mayokta thabak tawraklabadi loop asina hanba leitana ima lebaki damak amadi khul ngakpa singgi damak thengnana ba sem sadana leiri hainasu mahangna makhatana phungdokhi